ꯑꯍꯥꯟꯕꯗ ꯂꯧꯈꯠꯆꯔꯤ ꯇꯣꯝꯇꯣꯝꯁꯅꯥ ꯖꯦꯜ ꯌꯧꯈ꯭ꯔꯦ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜꯗ ꯃꯤꯔꯦꯞ ꯑꯣꯏꯈꯤꯕ ꯃꯣꯏꯔꯥꯡꯊꯦꯝ ꯇꯣꯝꯇꯣꯝꯁꯅꯥ ꯑꯦꯂꯥꯏꯁ ꯅꯣꯡꯁꯥꯕ ꯉꯔꯥꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ NIAꯒꯤ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯒ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯑꯣꯏꯅ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯄꯤꯈ꯭ꯔꯦ ꯃꯍꯥꯛ ꯀꯣꯔꯠ ꯑꯁꯤꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯋꯥꯔꯦꯟ ꯏꯁꯨ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛꯅꯤ ꯊꯥꯗꯧ ꯐꯨꯔꯨꯞꯀꯤ ꯂꯨꯆꯤꯡꯕ ꯅꯦꯀꯥꯝ ꯖꯣꯝꯍꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯗ꯭ꯔꯤ TCIꯅ ꯊꯥꯗꯧꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕꯤꯅꯅꯕ ꯍꯥꯏꯖꯈ꯭ꯔꯦ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀꯨꯀꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯥꯔꯃꯤ KRAꯒꯤ ꯃꯤꯂꯤꯇꯦꯟꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯍꯧꯈꯤꯕ ꯑꯣꯒꯁꯀꯤ 30ꯗ ꯑꯁꯥꯝꯒꯤ ꯀꯥꯔꯕꯤ ꯑꯪꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯃꯥꯡꯖꯥ ꯈꯨꯜꯗꯒꯤ ꯊꯥꯗꯧ ꯐꯨꯔꯨꯞꯀꯤ ꯂꯨꯆꯤꯡꯕ ꯅꯦꯀꯥꯝ ꯖꯣꯝꯍꯥꯎ ꯆꯍꯤ 58 ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯔꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯈꯤꯕꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯦꯀꯥꯝ ꯖꯣꯝꯍꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯉꯁꯤ ꯐꯥꯎꯕ ꯐꯪꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ ꯊꯥꯗꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯏꯟꯇꯔꯅꯦꯁꯅꯦꯜ TCIꯅ ꯑꯁꯥꯝ ꯒꯕꯔꯃꯦꯟ ꯑꯃꯁꯨꯡ ꯁꯦꯟꯇꯔ ꯒꯕꯔꯃꯦꯟꯗ ꯊꯥꯗꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯂꯤꯗꯔꯁꯤꯡ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕꯤꯅꯅꯕ ꯍꯥꯏꯖꯈ꯭ꯔꯦ ꯂꯣꯏꯅꯅ ꯅꯦꯀꯥꯝ ꯖꯣꯝꯍꯥꯎꯒꯤ ꯃꯤꯍꯥꯠ ꯑꯁꯤ ꯀꯣꯜ ꯕ꯭ꯂꯗꯦꯗ ꯑꯃꯁꯨꯡ ꯊꯥꯗꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯕ ꯀꯜꯆꯔꯦꯜ ꯖꯦꯅꯣꯁꯥꯏꯗꯅꯤ ꯍꯥꯏꯅ TCIꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯩꯈꯤꯗ꯭ꯔꯕ ꯊꯥꯗꯧ ꯂꯤꯇꯔꯦꯆꯔ ꯁꯣꯁꯥꯏꯇꯤ ꯑꯁꯥꯝꯒꯤ ꯆꯤꯌꯥꯔꯃꯦꯟ ꯅꯦꯀꯥꯝ ꯖꯣꯝꯍꯥꯎ ꯑꯁꯤ ꯑꯣꯒꯁ 6ꯇ ꯊꯥꯗꯧ ꯑꯃꯁꯨꯡ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯅꯅꯕ ꯂꯥꯛꯈꯤꯕ ꯗꯦꯂꯤꯒꯦꯠ 13ꯀꯤ ꯃꯅꯨꯡꯗ ꯊꯥꯗꯧꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯃꯍꯥꯛ ꯑꯁꯤ ꯃꯤꯐꯝ ꯑꯁꯤ ꯂꯣꯏꯔꯗꯨꯅ ꯑꯁꯥꯝꯒꯤ ꯀꯥꯔꯕꯤ ꯑꯪꯂꯣꯡꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯈꯨꯜ ꯃꯥꯡꯖꯥ ꯕꯦꯡꯗ ꯍꯧꯈꯤꯕ ꯑꯣꯒꯁꯀꯤ 30ꯗ KRAꯒꯤ ꯀꯦꯗꯔꯁꯤꯡꯅ ꯆꯤꯡꯅꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯗꯨꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯅꯥꯛ ꯅꯛꯄ ꯇꯨꯔꯦꯜꯗ ꯊꯥꯊꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯁꯣꯔꯁꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗ ꯀꯥꯔꯕꯤ ꯑꯪꯂꯣꯡ ꯄꯨꯂꯤꯁꯅ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯃꯇꯝꯗ KRAꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯆꯤꯡꯅꯕ ꯃꯤꯑꯣꯏ 5 ꯐꯒꯠꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯄꯨꯂꯤꯁꯅ ꯆꯠꯊꯈꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯦꯀꯥꯝ ꯖꯣꯝꯍꯥꯎ ꯑꯁꯤ ꯑꯣꯠ ꯅꯩꯗꯨꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯀꯥꯔꯕꯤ ꯑꯪꯂꯣꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯥꯡꯖꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯖꯃꯨꯅꯥ ꯇꯨꯔꯦꯜ ꯍꯥꯏꯅ ꯈꯪꯅꯕ ꯇꯨꯔꯦꯜ ꯑꯁꯤꯗ ꯂꯪꯊꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯅꯣꯡ ꯀꯟꯅ ꯆꯨꯕꯗꯒꯤ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯑꯁꯤ ꯋꯥꯡꯈꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯦꯀꯥꯝ ꯖꯣꯝꯍꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯀꯥꯔꯕꯤ ꯑꯪꯂꯣꯡ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯅꯦꯀꯥꯝ ꯖꯣꯝꯍꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯊꯤꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯣꯔꯁꯦꯁ NDRF ꯑꯃꯗꯤ ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯣꯔꯁꯦꯁ SDRF ꯑꯃꯗꯤ ꯁꯤꯚꯤꯜ ꯄꯨꯂꯤꯁ ꯌꯥꯎꯅ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤꯗ ꯊꯤꯕꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤ ꯑꯃꯔꯣꯝꯗ ꯅꯦꯀꯥꯝ ꯖꯣꯝꯍꯥꯎ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯕ ꯄꯨꯂꯤꯁꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯂꯩꯈꯤꯗ꯭ꯔꯕ ꯅꯦꯀꯥꯝ ꯖꯣꯝꯍꯥꯎꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯄꯨꯂꯤꯁꯇ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯖꯣꯝꯍꯥꯎ ꯑꯁꯤ KRA ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯀꯨꯀꯤ ꯒꯝ ꯗꯤꯐꯦꯟꯁ ꯑꯥꯔꯃꯤ UKDAꯒꯤ ꯑꯄꯨꯟꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯣꯒꯁ 30ꯗ ꯖꯣꯝꯍꯥꯎꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯒ ꯐꯨ ꯆꯩꯔꯕ ꯃꯇꯨꯡꯗ ꯐꯥꯗꯨꯅ ꯄꯨꯈꯤꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯊꯥꯗꯧ NP ꯃꯅꯤꯄꯨꯔꯅ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯤꯚꯤꯂꯤꯌꯟ ꯇꯥꯕ ꯖꯒꯥꯁꯤꯡꯗ ꯀꯔꯝ ꯇꯧꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯆꯪꯍꯟꯗꯨꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯍꯟꯈꯤꯕꯅꯣ ꯊꯧꯑꯣꯡ ꯑꯁꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯁꯤꯡꯅꯕꯅꯤ ꯍꯥꯏꯔꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯇꯧꯅꯔꯤꯕ ꯁꯨ ꯑꯁꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯃꯁꯤ ꯂꯧꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯑꯁꯥꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯤꯆꯝ प्रजाꯁꯤꯡꯗ ꯑꯣꯠꯄ ꯅꯩꯕꯒꯤ ꯊꯕꯛ ꯑꯁꯤ ꯀꯟꯈꯠꯂꯛꯇꯨꯅ ꯇꯦꯔꯣꯔꯤꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯨꯝꯅ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯁꯤ ꯑꯊꯨꯕꯗ ꯃꯨꯊꯠꯄ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯊꯥꯗꯧ NP ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯔꯛꯂꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯀꯟꯐꯥꯔꯃꯦꯁꯟ ꯂꯩꯇ꯭ꯔꯤ ꯑꯣꯐꯤꯁꯤꯌꯦꯜꯅ ꯐꯣꯡꯗꯣꯛꯂꯤ ꯔꯨꯂꯤꯡ ꯒꯕꯔꯃꯦꯟ ꯑꯁꯤꯅ ꯄꯣꯂꯤꯇꯤꯀꯦꯜ ꯃꯥꯏꯂꯦꯖ ꯂꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯅ꯭ꯌꯨꯁ ꯄꯦꯄꯔꯁꯤꯡꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯁꯥꯝ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯒꯤ ꯈꯣꯡꯆꯠꯇ ꯊꯥ ꯑꯁꯤꯒꯤ 12 ꯑꯃꯁꯨꯡ 13ꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯌꯧꯔꯛꯀꯅꯤ ꯍꯥꯏꯅ ꯁꯟꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯁꯦꯟꯇꯔꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯀꯟꯐꯥꯔꯃꯦꯁꯟ ꯄꯤꯔꯛꯄ ꯂꯩꯇꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ
Manipurda tha kunipan hena irang thoktuna leiringai charak asida Manipurgi prajasingna kham thengna wanaringai tongan ba political parties sing amadi civil society organizations singna PM Modi na Manipurda laktuna irang asi loisinaba haijaduna lakhiba asida PM Modi masamakna karisu nasungdaba makhai mapalamda koiduna leiriba amadi hojik China amasung Japan gi khongchatta PM Modi leiribani social media amadi news section kharana yimlo nariba Mizoram state ta sabloiraba Bairabi Sairang railway line asi PM Modi masa laktuna tha asi gitarani thoida sangharagani haibagi confirmation asida bhapna sajinduna PM Modi khongchat asida punsinduna Manipurda laktuna irangna sokhalaba Imphal amasung Churachandpurda chatuna IDP amadi unagani haina media singna phongdorokli adubu media singna phongdokliba Prime Minister lakpagi information asi hajuk phawbagi ona official oidri center haibadi PMO office dagi ngasi phawba state government da official oiba mangjaunana pau pirakpa leitri haina senior official sing asina phongdorokli masigi mathakta Manipur dagi amakhakta ngairaba Rajya Sabha gi BJP gi MP Lasim Basana Jawba phawbana ngarang pangthokiba thoram amada media singna hangiba wahangi paukom piraduna PM Modi Imphal da lakani haibagi confirmation leitri adubu social media amadi section of media kharada Prime Minister Manipur da lakani haina phongdokliba asi mak masamak angakpa phawi haina paukom pikhiba leikhre